Zuribam district ki mahiroi singam sung haurokliba nahasingda yamna maru oiba amadi kanaba oigadoriba Zuribam gi Babuparada laiba Raja Ram Mohan Roy Library Hall nahonana Art and Culture ki Director Kaichalakpam Dinambanina mapungiba thaudang loduna semjin khibaga loinana miyamda kusina krai Raja Ram Mohan Roy Library Zuribambu nauna semjin sajan basida thagat pofongdoloduna Sahitya Parishad Zuribam District ki President Sar Thoksom Hai Manipuri Sahitya Parishad Zuribam ki office room ama fawba leitabagi awaba mayoknaduna leiringaida Art and Culture ki Director Kaichalakpam Dinambanina Zuribam da lakhiba khongsatta mahaki mafamda hajirubadagi Raja Ram Mohan Roy Library Hall asi matam kharagi una sizinaba yaragani habagi ayaba pirakpa amadi atenba matamda Library Hall asi semjindana sinabi babu thagatli Library Hall asigi oi amadi yetta yumthanana leriba District Library amadi quarter building ani asi ningthijana semjin biba amasung boundary sing wall tobiduna ningthina semjin sajin bagi mathau tari masiga loinana director na athuba matamda yengsin biduna thabak pakhat pirakani haibagi thajaba su thamli haina Sharat Thoksom na makha taki tobiba boundary si su phajana khajan bidragadi sani roi changdana adegi hanagi film da sum tani haina haiyage ado ai khoina maroina Sahitya Parishad Zuribamna khoigi PSC sina khumge bagi maroi pandamdi khoina am ayang matamda library simai nokna semjan biramba masi ngasidagi di khoi Sahitya Parishad na caretaker oina layadana Zuribam Parga na lairik chang laina pabasu pabina naba ai wa hudokchege khoi Sahitya Parishad ki magi degi khoi roster tawraga mi emam Parishad ki member gi mi emam khoi office na nuti hangna naba khoi wakan thamjai admai tawra ji parjana haiba library si kana lobiu Airport Authority of India AAI na notice to airmen notam kya issue tawraduna India gi awang amasung nongsuk thangba sarukta laiba airport kuntrani thoida matam kharagi oina civil flight operation tinglakibadu me 13 fawba sangdokrai nota masuna marmarga me 13 fawba sangdokraba athingba thamliba airport singadudi Adhampur Ambala Amritsar Awantipur Jodhpur Kandala Kangra Kesot Kishangarh Kulu Manali Leh Ludhiana Mundra Nalia Pathankot Patiala Porbandar Raskot Saraswa Simla Srinagar Thoise amadi Uttar Laini tha asigi nipanda AAI na airport kunmarida athingba thamkibani madui matungda athingba sit tha asigi 13 fawba sangdokhi masigi makhata ba sarkoina notam issue tawduna ahenba airport singda athingba thamagi khongthang lokatki airline singna operate tawriba mfamdasu passenger singna departure gi mamangda pung ahum ngangkhana laknaba amadi hena akanba security gi section thorang paikhana ba AAI na khanganki